ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯨꯔꯖ ꯅꯦꯠꯋꯥꯔꯛ ꯖꯣꯟꯗꯒꯤ ꯃꯄꯥꯟꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯦꯞꯇ ꯂꯝꯕꯤ ꯑꯗꯨ ꯇ꯭ꯔꯦꯛ ꯇꯧꯕ ꯉꯝꯗꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯆꯤꯛꯂꯕ ꯑꯃꯗꯤ ꯁꯣꯡꯂꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯃꯗ ꯒꯥꯔꯤ ꯑꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯍꯧꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯗꯁꯥ ꯑꯃꯗ ꯇꯥꯒꯗꯧꯔꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯑꯅꯤ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯝꯂꯕ ꯑꯃꯗꯤ ꯆꯤꯛꯂꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯩꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯛꯂꯕ ꯑꯃꯗꯤ ꯃꯝꯂꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯗꯨꯗ ꯑꯗꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯨꯔꯖ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯃꯗꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯅ ꯁꯨꯔꯖꯀꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯔꯖꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯤꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜꯗꯒꯤ ꯃꯄꯥꯟꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯐꯣꯔꯝꯗ ꯃꯈꯨꯠꯇ ꯃꯣꯕꯥꯏꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯐꯣꯟ ꯑꯗꯨꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯨꯔꯖ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯝꯃꯤ ꯑꯃꯗꯤ ꯊꯣꯏꯕꯤꯗ ꯌꯥꯝꯅ ꯀꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ, ꯅꯨꯄꯥꯁꯤ ꯄꯨꯂꯤꯁ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯁꯨꯔꯖꯅ ꯅꯨꯄꯥ ꯑꯗꯨ ꯄꯨꯂꯤꯁ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯃꯗꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯌꯥꯝꯅ ꯀꯤꯅ ꯑꯃꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯞꯂꯞꯅ ꯁꯨꯔꯖꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯒꯥꯔꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯈꯥꯝꯃꯤꯗꯣ? ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄꯒ ꯍꯥꯏꯗ꯭ꯔꯣ ꯃꯐꯝ ꯑꯁꯤ ꯁꯦꯐ ꯑꯣꯏꯗꯦ, ꯍꯟꯇꯦꯠ ꯃꯥꯜꯂꯤ ꯍꯥꯏꯗꯅ? ꯃꯇꯥꯡ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜꯗ ꯌꯩꯔꯛꯂꯝꯃꯤ꯫ ꯁꯨꯔꯖꯅ ꯂꯩꯊꯣꯛꯇꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯆꯥꯎꯔꯞꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯆꯤꯡꯊꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯤꯡꯁꯦꯜꯗꯣ ꯆꯤꯡꯊꯧ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯨꯔꯖ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯏꯕꯤꯗ ꯑꯋꯥꯕ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯗꯨ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯃꯨꯛꯀꯁꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯌꯩꯔꯛꯂꯝꯃꯤ꯫ ꯅꯅꯥꯗ ꯇꯥꯗ꯭ꯔꯣ? ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜꯗꯣ ꯆꯤꯡꯊꯧ꯫ ꯁꯨꯔꯖ ꯌꯥꯝꯅ ꯀꯤꯅ ꯃꯈꯨꯠ ꯑꯗꯨ ꯅꯤꯛꯂꯗꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯆꯤꯡꯊꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯁꯨꯔꯖ ꯑꯃꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯕꯦꯖ ꯑꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯀꯣꯟꯁꯇꯦꯕꯜ ꯀꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯐꯣꯔꯝꯗ ꯗꯁꯥ ꯀꯣꯛꯍꯟꯕꯗꯤ ꯂꯥꯏꯔꯗꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯕꯨ ꯗꯁꯥꯗ ꯇꯥꯍꯟꯒꯗꯕ ꯃꯤ ꯉꯥꯛꯇ ꯃꯥꯜꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯁꯨꯔꯖ ꯑꯃꯗꯤ ꯊꯣꯏꯕꯤ ꯊꯧ ꯇꯧꯊꯣꯛꯄꯗ ꯁꯤꯖꯤꯟꯅꯒꯗꯕ ꯌꯦꯟꯒꯨꯝꯅ ꯌꯥꯝꯅ ꯀꯤꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯁꯨꯔꯖ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤ ꯚꯤꯗꯤꯑꯣ ꯂꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨ ꯅꯝꯕ ꯍꯧꯔꯛꯄꯒ ꯊꯣꯏꯕꯤꯅ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯃꯃꯥꯏꯗ ꯈꯨꯝꯖꯤꯟꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯝꯅꯗꯤ ꯇꯧꯕꯤꯒꯅꯨ ꯁꯨꯔꯖ, ꯅꯪꯕꯨ ꯀꯩꯅꯣꯝꯗꯤ ꯍꯥꯏꯌꯨ ꯀꯩꯅꯣ? ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯝꯇꯗꯤ ꯈꯥꯝꯃꯣ꯫ ꯁꯨꯔꯖꯁꯨ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯂꯝꯃꯤ ꯑꯃꯗꯤ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯗ ꯈꯨꯔꯨꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯥꯔ, ꯄ꯭ꯂꯤꯖ ꯁꯥꯔ, ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯩꯈꯣꯏ ꯂꯝꯕꯤ ꯂꯃꯥꯡꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯅꯤ꯫ ꯁꯨꯔꯖꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯝꯕꯤ ꯂꯃꯥꯡꯅꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤ ꯇꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯄꯅꯤꯅꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯗ꯭ꯌꯨꯇꯤꯅꯤꯅꯦ ꯁꯦ꯫ ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯄꯨꯊꯣꯔꯛꯑꯣ ꯌꯦꯡꯒꯦ꯫ ꯁꯨꯔꯖ ꯃꯍꯥꯛꯀꯤ ꯋꯥꯂꯦꯠꯇꯒꯤ ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯗ ꯄꯤꯔꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯅ ꯊꯣꯏꯕꯤꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯅꯪꯁꯨ ꯅꯪꯒꯤ ID ꯄꯨꯊꯣꯔꯛꯑꯣ ꯌꯦꯡꯒꯦ꯫ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯨꯔꯖ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯔꯖꯅ ꯌꯥꯝꯅ ꯀꯤꯅ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯗ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯑꯁꯨꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯝꯃꯤ꯫ ꯁꯥꯔ, ꯃꯥꯒꯤ IDꯗꯨꯗꯤ ꯌꯦꯡꯕꯤꯔꯅꯨ꯫ ꯁꯨꯔꯖꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯦꯡꯕꯤꯔꯅꯨ ꯍꯥꯏꯗꯤ ꯀꯔꯤ? ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯗ꯭ꯌꯨꯇꯤ ꯀꯔꯝꯅ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯇꯥꯛꯇꯣꯔꯤꯃꯤꯅꯦ꯫ ꯅꯣꯏꯒꯨꯝꯕ ꯃꯃꯥꯏ ꯏꯀꯥꯏ ꯈꯪꯗꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤꯗꯃꯛꯇ ꯄꯥꯕ꯭ꯂꯤꯛ ꯄ꯭ꯂꯦꯁ ꯑꯁꯤꯗ ꯒꯥꯔꯤ ꯃꯅꯨꯡ ꯑꯁꯤꯗ ꯐꯝꯗꯨꯅ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯗ꯭ꯌꯨꯇꯤ ꯀꯔꯝꯅ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤꯕꯅꯦꯕ꯫ ꯂꯥꯛꯑꯣ, ꯅꯣꯏ ꯑꯅꯤꯒꯤ ꯇꯦꯁ ꯂꯧꯒꯦ ꯂꯥꯛꯑꯣ꯫ ꯁꯥꯔ, ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇꯗꯤ ꯇꯥꯕꯤꯌꯨ꯫ ꯃꯤꯅꯤꯠ ꯑꯃꯇ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇꯗꯤ ꯇꯥꯕꯤꯌꯨ ꯁꯥꯔ꯫
ꯑꯩꯒꯤꯁꯦ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯤ ꯁꯔ꯫ ꯁꯨꯔꯖꯅ ꯌꯥꯝꯅ ꯅꯣꯟꯖꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟ ꯈꯨꯗꯨꯝ ꯆꯠꯂꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯔꯝꯅ ꯂꯦꯝꯅ ꯊꯥꯗꯣꯛꯂꯨꯒꯅꯤ? ꯑꯁꯤꯒꯨꯝꯕ ꯊꯕꯛꯀꯤꯗꯃꯛꯇꯗꯤ ꯃꯍꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯒꯤ ꯃꯃꯤꯡ ꯑꯁꯤ ꯌꯥꯝꯅ ꯊꯤꯔꯝꯃꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯅ ꯃꯍꯥꯛꯀꯤ ꯀꯣꯟꯁꯇꯦꯕꯜ ꯒꯨꯅꯥꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯕ꯭ꯔꯦꯗ ꯇꯦꯁ ꯂꯧ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ꯫ ꯀꯟꯁꯇꯦꯕꯜ ꯒꯨꯅꯥꯁꯨ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯐꯣꯂꯣ ꯇꯧꯗꯨꯅ ꯁꯨꯔꯖꯀꯤ ꯃꯌꯥꯗ ꯕ꯭ꯔꯦꯗ ꯂꯥꯏꯖꯔ ꯑꯗꯨ ꯅꯝꯁꯤꯜꯂꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕ꯭ꯔꯦꯗ ꯂꯥꯏꯖꯔ ꯑꯗꯨꯗ ꯁꯣꯔꯗꯣ ꯀꯥꯝꯃꯣ꯫ ꯁꯨꯔꯖꯁꯨ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯖꯗꯕꯒꯨꯝ ꯕ꯭ꯔꯦꯗ ꯂꯥꯏꯖꯔ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯆꯤꯟꯕꯥꯟ ꯑꯗꯨꯁꯨ ꯄꯨꯡꯀꯪ ꯀꯪꯂꯝꯃꯤ꯫ ꯁꯨꯔꯖ ꯃꯍꯥꯛꯀꯤ ꯑꯀꯪꯕ ꯃꯆꯤꯟꯕꯥꯟ ꯑꯅꯤ ꯑꯗꯨ ꯇꯛꯅꯗꯨꯅ ꯆꯣꯠꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯣꯟꯁꯇꯦꯕꯜ ꯒꯨꯅꯥꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯕꯤꯌꯔꯒꯤ ꯀꯦꯟꯁꯤꯡ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯁꯨꯔꯖꯇ ꯑꯃꯨꯛꯀ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯄꯥꯗꯨꯅ ꯂꯝꯕꯤꯁꯦ ꯅꯪꯒꯤ ꯅꯃꯤꯡꯗ ꯏꯔꯝꯃꯕꯅꯦꯕꯀꯣ꯫ ꯁꯣꯔꯗꯣ ꯍꯧꯖꯤꯛ ꯀꯥꯝꯒꯦ ꯍꯥꯏꯔ ꯂꯣꯀꯞꯇ ꯆꯠꯂꯒ ꯀꯥꯝꯒꯦ ꯍꯥꯏꯔꯣ? ꯔꯤꯖꯜꯇꯨꯗꯤ ꯑꯗꯨꯝ ꯈꯪꯉꯕꯅꯤ꯫ ꯊꯨꯅ ꯀꯥꯝꯃꯣ, ꯃꯇꯝ ꯃꯥꯡꯍꯟꯒꯅꯣ, ꯅꯪꯒꯤꯁꯨ ꯃꯥꯡꯕ ꯑꯩꯈꯣꯏꯒꯤꯁꯨ ꯃꯥꯡꯕ꯫ ꯁꯨꯔꯖꯁꯨ ꯑꯔꯣꯏꯕꯗ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯕ꯭ꯔꯦꯗ ꯂꯥꯏꯖꯔ ꯑꯗꯨꯗ ꯁꯣꯔ ꯑꯗꯨ ꯇꯞꯅ ꯀꯥꯝꯂꯝꯃꯤ꯫ ꯁꯨꯔꯖꯅ ꯀꯥꯝꯂꯤꯕ ꯁꯣꯔ ꯑꯗꯨ ꯕ꯭ꯔꯦꯗ ꯂꯥꯏꯖꯔ ꯑꯗꯨꯗ ꯔꯤꯗꯤꯡ ꯇꯧꯕ ꯌꯥꯔꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯅ ꯁꯨꯔꯖꯀꯤ ꯂꯨꯈꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯊꯥꯔꯝꯃꯤ꯫ ꯈꯨꯄꯥꯛ ꯑꯗꯨꯅ ꯍꯦꯛ ꯊꯥꯕꯒ ꯁꯨꯔꯖ ꯑꯃꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯁꯣꯔ ꯑꯗꯨ ꯀꯟꯅ ꯀꯥꯝꯃꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯥꯝꯊꯣꯛꯑꯝꯃꯨꯔꯣ꯫ ꯑꯁꯨꯝꯅ ꯀꯤꯍꯜꯂꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯅ ꯁꯨꯔꯖꯇ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯔꯖꯁꯨ ꯅꯥꯟꯊꯣꯛꯐꯝ ꯑꯃꯠꯇ ꯂꯩꯇꯕ ꯎꯕꯗꯨꯗ ꯍꯟꯗꯛꯇꯤ ꯕ꯭ꯔꯦꯗ ꯂꯥꯏꯖꯔ ꯑꯗꯨꯗ ꯁꯣꯔ ꯑꯗꯨ ꯀꯟꯅ ꯀꯥꯝꯂꯝꯃꯤ꯫ ꯕ꯭ꯔꯦꯗ ꯂꯥꯏꯖꯔ ꯑꯗꯨꯒꯤ ꯔꯤꯗꯤꯡ ꯑꯗꯨꯅ ꯁꯨꯔꯖꯀꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯑꯦꯜꯀꯣꯍꯣꯜꯒꯤ ꯁꯔꯨꯛ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯝꯃꯤ꯫ ꯁꯨꯔꯖ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯔꯤ ꯁꯔ, ꯕꯤꯌꯔ ꯑꯃꯈꯛ ꯊꯛꯄꯅꯦ, ꯑꯗꯨꯅ ꯒꯥꯔꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯐꯥꯏꯟ ꯑꯗꯨ ꯀꯌꯥ ꯊꯤꯗꯣꯏꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯁꯔ, ꯑꯩ ꯐꯥꯏꯟ ꯑꯗꯨ ꯊꯤꯖꯔꯒꯦ꯫ ꯁꯨꯔꯖꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯍꯥꯏꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯐꯣꯟ ꯑꯗꯨ ꯈꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯆꯦꯛ ꯇꯧꯔꯨꯕꯗ ꯐꯣꯟ ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯐꯣꯟ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥꯒꯤ ꯀꯣꯜ ꯂꯥꯛꯂꯝꯃꯤ꯫ ꯐꯣꯟ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯈꯤꯡꯗꯨꯅ ꯂꯩꯔꯕꯁꯨ ꯊꯣꯏꯕꯤꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯣꯟ ꯄꯥꯏꯈꯠꯄ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯊꯣꯏꯕꯤꯅ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇꯕꯗꯨꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯃꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗ ꯊꯣꯛꯂꯤꯕ ꯗꯁꯥꯗꯨ ꯃꯍꯥꯛ ꯃꯌꯨꯝꯗ ꯂꯩꯖꯔꯕꯁꯨ ꯈꯖꯤꯛꯇꯪꯇ ꯑꯣꯏꯔꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯆꯥꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯃꯟꯕꯗꯒꯤ ꯊꯣꯏꯕꯤꯒꯤ ꯅꯝꯕꯔ ꯑꯗꯨ ꯑꯃꯨꯛꯀ ꯔꯤꯗꯥꯏꯜ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯔꯤꯡꯕꯨꯗꯤ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯂꯥꯛꯂꯝꯗꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯆꯥꯅꯨꯄꯤꯕꯨ ꯃꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯍꯟꯕꯤꯔꯛꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅꯁꯨ ꯁꯥꯎꯔꯝꯃꯤ꯫ ꯅꯪ ꯉꯁꯤꯗꯤ ꯌꯨꯝꯗ ꯂꯥꯛꯎ, ꯕꯥꯔꯗꯦ ꯄꯥꯔꯇꯤꯗꯤ ꯂꯥꯏꯔꯗꯅ ꯀꯗꯥꯏꯗꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯅꯪ꯫ ꯍꯥꯛꯃꯜꯂꯕꯅꯤ ꯃꯁꯤ ꯅꯨꯄꯤ ꯃꯆꯥꯁꯦ, ꯃꯥꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯒ ꯄꯥꯔꯇꯤꯅ ꯃꯇꯣꯏꯔꯤꯕ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕꯗꯤ ꯃꯍꯥꯛ ꯁꯣꯅꯤꯌꯥꯒꯤ ꯕꯥꯔꯗꯦꯗ ꯆꯠꯀꯅꯤ ꯍꯥꯏꯅꯗꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯐꯔꯦꯁꯦ, ꯑꯩ ꯁꯣꯅꯤꯌꯥꯗ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯗꯨꯅ ꯌꯦꯡꯂꯒꯦ꯫ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅ ꯁꯣꯅꯤꯌꯥꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯐꯣꯟꯒꯤ ꯔꯤꯡ ꯑꯗꯨ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯁꯣꯅꯤꯌꯥꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥ, ꯍꯦꯄꯤ ꯕꯥꯔꯗꯦ ꯁꯣꯅꯤꯌꯥ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅ ꯁꯣꯅꯤꯌꯥꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯣꯅꯤꯌꯥꯅ ꯌꯥꯝꯅ ꯉꯛꯅ ꯑꯃꯗꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕꯥꯔꯗꯦ? ꯏꯃꯥ, ꯑꯩꯒꯤ ꯕꯥꯔꯗꯦꯗꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 24ꯗꯅꯤ꯫ ꯁꯣꯅꯤꯌꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯂꯝꯃꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯝꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯁꯣꯔꯤ ꯁꯣꯅꯤꯌꯥ, ꯑꯩ ꯀꯔꯤꯒꯨꯝꯕ ꯀꯣꯟꯐ꯭ꯌꯨꯁ ꯑꯃ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅ ꯁꯣꯅꯤꯌꯥꯗ ꯋꯥ ꯑꯗꯨ ꯊꯩꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯃꯥ ꯍꯥꯏꯔꯒ ꯁꯣꯅꯤꯌꯥꯅ ꯐꯣꯟ ꯑꯗꯨ ꯊꯝꯂꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫
ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯃꯥꯒꯤꯗꯃꯛꯇ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕꯁꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯀꯔꯝꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ ꯇꯧꯔꯤꯁꯦ ꯈꯪꯉꯗꯤ ꯅꯪ ꯉꯁꯤ ꯌꯨꯝꯗ ꯂꯥꯛꯑꯣ ꯅꯪ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯗꯨꯅ ꯃꯐꯝ ꯈꯪꯗꯗꯨꯅ ꯃꯃꯥꯒꯤ ꯐꯣꯟ ꯂꯥꯛꯄ ꯑꯗꯨ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯐꯣꯟ ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯗ ꯃꯃꯥꯒꯤ ꯃꯤꯁꯀꯣꯜ ꯃꯔꯤꯈꯛꯁꯨ ꯊꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯁꯨꯔꯖ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯃꯍꯥꯛ ꯀꯅꯥꯒ ꯆꯠꯈꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯍꯧꯕ꯭ꯔꯥ ꯈꯪꯍꯧꯗꯦ ꯁꯨꯔꯖꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯝꯅ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ ꯁꯨꯔꯖꯀꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯆꯥꯎꯔꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯣ ꯁꯨꯔꯖ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯒꯥꯔꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯗꯨꯅ ꯆꯦꯛ ꯇꯧꯕ ꯍꯧꯔꯝꯃꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯤꯠ ꯑꯗꯨꯗ ꯕꯤꯌꯔꯒꯤ ꯀꯦꯟ ꯑꯃꯗꯤ ꯆꯥꯅꯅꯕ ꯁ꯭ꯅꯦꯛꯁ ꯀꯌꯥ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯁ꯭ꯅꯦꯛꯁ ꯌꯨ ꯄꯨꯔꯥ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯒ ꯂꯥꯛꯏꯃꯤꯅꯦ ꯅꯨꯄꯤꯁꯦ ꯄꯨꯔꯒ ꯅꯪꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯌꯨꯗ ꯀꯔꯤ ꯀꯔꯤ ꯌꯥꯟꯁꯤꯜꯂꯒꯗꯤ ꯄꯤꯊꯛꯇꯦꯀꯣ ꯅꯪꯗꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯨꯔꯖꯅ ꯅꯠꯇꯦ ꯁꯔ ꯑꯗꯨꯝꯕꯒꯗꯤ ꯑꯩ ꯇꯧꯖꯗꯦ ꯁꯔ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯑꯩ ꯆꯦꯛ ꯇꯧꯒꯦ ꯍꯧꯖꯤꯛ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯅ ꯁꯨꯔꯖꯄꯨ ꯄꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯐꯝꯈꯤ ꯊꯣꯏꯕꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯑꯗꯨꯝꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯐꯝꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯃꯗꯤ ꯀꯤꯔꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯊꯣꯏꯕꯤꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯌꯥꯝꯅ ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯅ ꯊꯣꯏꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯊꯦꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯀꯤꯒꯅꯨ ꯑꯩ ꯍꯨꯔꯥꯟꯕ ꯃꯤ ꯍꯥꯠꯄ ꯍꯤꯡꯆꯥꯕ ꯅꯠꯇꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯗ꯭ꯌꯨꯇꯤ ꯇꯧꯕꯅꯤꯅ ꯍꯛꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯆꯣꯛꯊꯔꯦ ꯌꯦꯡꯉꯨ ꯅꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯝꯕꯤꯒꯤ ꯎꯐꯨꯟ ꯋꯥꯐꯨꯟꯁꯤꯡꯁꯦ ꯆꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏ ꯂꯩꯔꯝꯗ꯭ꯔꯗꯤ ꯅꯣꯏꯅ ꯅꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯗꯨ ꯇꯨꯝꯕ ꯐꯪꯉꯝꯒꯗ꯭ꯔꯣ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯒꯥꯔꯤ ꯈꯥꯝꯖꯟꯗꯅ ꯔꯣꯃꯥꯟꯁ ꯇꯧꯔꯤꯕꯁꯤꯁꯨ ꯇꯧꯕ ꯐꯪꯂꯝꯒꯗ꯭ꯔꯣ ꯊꯣꯏꯕꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯉꯛꯁꯝ ꯑꯗꯨ ꯅꯣꯝꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯗꯤ ꯅꯣꯏ ꯃꯌꯥꯝꯕꯨ ꯉꯥꯡꯅꯕꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯉꯩꯗ ꯏꯁꯥꯒꯤ ꯅꯨꯄꯤꯗꯐꯥꯎ ꯃꯇꯝ ꯄꯤꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯔ ꯈꯟꯕꯤꯕꯗꯤ ꯐꯕꯅꯤꯍꯦ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯀꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯔ ꯑꯩ ꯅꯣꯏ ꯃꯌꯥꯝꯕꯨ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯖꯕꯅꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯕ ꯊꯕꯛꯁꯤ ꯇꯧꯖꯔꯔꯣꯏ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯌꯣ ꯑꯩꯒꯤ ꯏꯃꯥꯗꯣ ꯌꯥꯝꯅ ꯋꯥꯔꯝꯂꯅꯤ ꯏꯃꯥꯒꯤ ꯀꯣꯜꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯂꯥꯛꯏ ꯅꯪꯁꯨ ꯈꯜꯂꯣ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯅꯃꯥꯗꯨꯅ ꯈꯪꯂꯛꯂꯕꯗꯤ ꯀꯌꯥꯝ ꯋꯥꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯌꯥꯔꯕꯗꯤ ꯑꯩ ꯂꯣꯏꯅ ꯐꯅꯕ ꯁꯤꯜꯂꯛꯀꯦ ꯅꯣꯏ ꯑꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯀꯣꯑꯣꯄꯔꯦꯠ ꯇꯧꯕꯤꯌꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯅ ꯊꯣꯏꯕꯤꯒꯤ ꯃꯅꯒꯟꯗ ꯅꯥꯜꯂꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯒꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯊꯣꯏꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯊꯦꯡꯂꯛꯄꯗꯨꯗ ꯊꯣꯏꯕꯤ ꯃꯁꯥꯗꯣ ꯆꯞ ꯇꯤꯡꯂꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯍꯥꯛꯅ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯏꯟꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯐꯝꯂꯤꯕ ꯁꯤꯠ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯑꯃꯨꯛ ꯐꯝꯂꯝꯃꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯕꯗ ꯒꯥꯔꯤꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯁꯨꯔꯖ ꯄꯨꯡꯉꯛ-ꯉꯛꯂꯝꯃꯤ ꯁꯨꯔꯖꯅ ꯌꯥꯝꯅ ꯀꯤꯅ ꯁꯔ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯌꯣ ꯁꯔ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯕꯤꯔꯣ ꯁꯔꯅ ꯄꯥꯝꯂꯤꯕꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯤꯖꯔꯒꯦ ꯁꯔ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯌꯣ ꯁꯔ ꯃꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯨꯔꯖꯇ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯈꯪꯗ꯭ꯔꯕꯣ ꯅꯪꯕꯣ ꯅꯃꯤꯠꯇꯣ ꯎꯗ꯭ꯔꯕꯣ ꯅꯪꯕꯣ ꯀꯌꯥꯝ ꯍꯥꯏꯗꯣꯔꯤꯒꯦ ꯄꯨꯂꯤꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯀꯣꯑꯣꯄꯔꯦꯠ ꯇꯧꯗꯕꯒꯤꯗꯃꯛ ꯅꯈꯣꯏ ꯑꯅꯤꯃꯛ ꯖꯦꯜꯗ ꯅꯝꯖꯟꯗꯧꯔꯤꯕꯅꯤ ꯁꯔ ꯑꯩꯈꯣꯏ ꯀꯣꯑꯣꯄꯔꯦꯠꯇꯤ ꯇꯧꯔꯤꯗꯅ ꯁꯔ ꯁꯨꯔꯖꯅ ꯃꯈꯣꯜ ꯑꯗꯨ ꯅꯤꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯣ ꯅꯨꯄꯤꯁꯤꯗ ꯍꯥꯏꯌꯣ ꯍꯧꯖꯤꯛ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯃꯗꯣ ꯍꯥꯏꯅ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯝꯃꯤ ꯊꯣꯏꯕꯤ ꯀꯞꯂꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯗꯤ ꯃꯍꯥꯛꯀꯤ ꯌꯨꯅꯤꯐꯣꯔꯝꯒꯤ ꯑꯆꯥꯎ-ꯑꯔꯝ ꯀꯥꯕꯗꯒꯤ ꯊꯣꯏꯕꯤꯅ ꯍꯥꯏꯖꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯕꯤꯔꯝꯗꯦ ꯃꯍꯥꯛꯀꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯇ ꯅꯠꯇꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯊꯣꯏꯕꯤꯅ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯎꯕ ꯐꯪꯂꯝꯗꯦ
ꯃꯍꯥꯛꯅ ꯐꯤꯜꯝꯗ ꯍꯤꯔꯣ ꯂꯥꯛꯇꯨꯅ ꯃꯤꯕꯨ ꯀꯟꯕꯤꯕꯒꯨꯝ ꯀꯅꯥꯃꯠꯇ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯥꯕꯨ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯃꯁꯥꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯤꯔꯁꯨ ꯁꯤꯔꯦ ꯍꯤꯡꯂꯁꯨ ꯍꯤꯡꯂꯦ ꯍꯥꯏꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯃꯌꯥꯅ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯃꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯐꯨꯗꯣꯛꯇꯨꯅ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯃꯌꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯂꯝꯃꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯒꯤ ꯃꯈꯨꯠ ꯑꯗꯨꯗꯒꯤ ꯏ ꯆꯤꯟꯊꯔꯛꯂꯝꯃꯤ ꯑꯃꯗꯤ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟ ꯅꯥꯃꯟꯈꯤꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯆꯤꯛꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯁꯨꯔꯖ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯕꯗ ꯇꯧꯐꯝ ꯑꯃ ꯈꯪꯂꯝꯗꯦ ꯑꯃꯗꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯊꯣꯏꯕꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯕꯤ! ꯊꯣꯏꯕꯤ! ꯉꯥꯏꯈꯣ! ꯆꯦꯟꯈꯤꯅꯣ! ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯀꯟꯁꯇꯦꯕꯜ ꯒꯨꯅꯥꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯆꯠꯂꯣ! ꯐꯥꯔꯨꯆꯣ ꯅꯨꯄꯤ ꯃꯆꯥꯁꯦ! ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ꯫ ꯀꯟꯁꯇꯦꯕꯜ ꯒꯨꯅꯥꯁꯨ ꯑꯣꯔꯗꯔ ꯑꯗꯨ ꯐꯣꯂꯣ ꯇꯧꯔꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯅꯤꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ! ꯉꯥꯏꯈꯣꯅꯦ! ꯆꯦꯟꯈꯤꯅꯣ ꯉꯥꯏꯈꯣꯅꯦ! ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯂꯩꯖꯕ ꯃꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯐꯨꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯆꯤꯛꯂꯝꯕꯒꯤ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯃꯗꯤ ꯊꯣꯏꯕꯤꯅ ꯆꯦꯟꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯍꯤꯡꯍꯧꯔꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯅ ꯊꯣꯏꯕꯤꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯆꯦꯟꯈꯤꯅꯣ ꯅꯨꯄꯤ ꯃꯆꯥ! ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯡꯃꯩ ꯑꯁꯤꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯀꯅꯤ! ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯁꯠꯇꯣꯛꯂꯝꯃꯤ ꯑꯃꯗꯤ ꯊꯣꯏꯕꯤꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯂꯦꯞꯂꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯦꯜꯂꯝꯃꯤ꯫ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ! ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ! ꯃꯇꯥꯡ ꯑꯗꯨꯗ ꯅꯣꯡꯊꯛꯇ ꯊꯣꯛꯂꯝꯕ ꯊꯥ ꯑꯗꯨꯁꯨ ꯅꯣꯡꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯃꯝꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯆꯤꯛꯄ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯝꯕꯤ ꯑꯗꯨꯗ ꯇ꯭ꯔꯛ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯊꯣꯏꯕꯤꯕꯨ ꯊꯣꯝꯖꯤꯜꯂꯝꯂꯒ ꯇꯛꯈꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯨꯔꯖ ꯇꯧꯐꯝ ꯑꯃ ꯈꯪꯂꯝꯗꯦ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯅ ꯁꯨꯔꯖꯕꯨꯁꯨ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯂꯝꯃꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟ ꯆꯤꯛꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯏꯅ ꯄꯨꯡꯇꯩ ꯇꯩꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯨꯔꯖꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯦ ꯗ꯭ꯌꯨꯇꯤ ꯇꯧꯕꯇ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯃꯠꯇ ꯐꯪꯗ꯭ꯔꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯅ ꯍꯨꯏꯁꯤꯡꯅ ꯀꯞꯇꯨꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯟꯁꯇꯦꯕꯜ ꯒꯨꯅꯥ ꯌꯥꯝꯅ ꯀꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯨꯕꯗꯁꯨ ꯅꯣꯡ ꯑꯗꯨ ꯄꯨꯡꯃꯝ ꯃꯝꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯂꯞꯅ ꯍꯧꯗꯣꯡ ꯑꯃꯨꯕ ꯑꯃꯁꯨ ꯐꯝꯗꯨꯅ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯝꯂꯕ ꯑꯃꯗꯤ ꯆꯤꯛꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯂꯪꯂꯕ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯂꯛꯄꯗꯨ ꯎꯕꯗ ꯀꯟꯁꯇꯦꯕꯜ ꯒꯨꯅꯥꯅ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯗ "ꯁꯔ, ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯃꯗꯤ ꯊꯣꯛꯂꯛꯀꯗꯕ ꯃꯥꯜꯂꯦ ꯁꯔ꯫ ꯁꯨꯔꯖ ꯑꯃꯗꯤ ꯊꯣꯏꯕꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯇꯩ ꯀꯔꯤ ꯊꯣꯛꯂꯛꯈꯤꯅꯤ?" ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯨꯔꯖꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯈꯤꯒꯗ꯭ꯔꯥ? ꯑꯃꯗꯤ ꯃꯉꯣꯟꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯗꯁꯥꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁꯤꯔꯤꯁꯀꯤ ꯋꯥꯔꯤ ꯍꯥꯏꯋꯦꯒꯤ 3ꯁꯨꯕ ꯑꯦꯄꯤꯁꯣꯗꯇ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯑꯃꯨꯛꯇ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯅꯧꯕ ꯑꯦꯄꯤꯁꯣꯗ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯒ ꯂꯣꯏꯅꯅ ꯎꯅꯔꯁꯤ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯌꯦꯡꯀꯣꯛꯐꯝ ꯂꯣꯌꯉꯥꯟꯕꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫